Bismillahirrahmanirrahim. Assalamualaikum warahmatullahi wabarakatuh. My dear Muslim brothers and sisters, Allah gi achoba thawzalni malim gi miyoi bapuna mak maithi bapiduna malim pumbadagi miyoi billion anirom henbagi punsi thawai laukraba laichat adudagi Allah jalla jalaluhu nay khoibu tekta kaidana thambiri tasengnamak khandaba hibasinggidamakdadi Allah da henna iman chetsinba yabagi maru iba tanja makhaktangni amasung laichat asina maram oiraga haukiba chahigi Ramdhanul Mubarak ki tha mapung fana palan tawba ngamkhidi adubu Allah na ikhoibu ngasi fawbagi punsi pinabiduna chahi asige Ramdhan tha ama khara henbada ngairaba matam asi fawba muk thambiri Allah gi achauba thawzalni amasung aikoi pumnamak Ramdhanul Mubarak mapung fana phangan bisanu tasengnamak Ramdhanul Mubarak ki tha asi mu'min singgi damaktadi neki gi lawrok tha haibadi neki gi season amakhaktangni Rahmat amasung maghfirat ki thani mapugi khudolni tha tarani thoigi ningthawni amasung Quran gi mapok thasuni khudol asibu magul khangna ikoina labhudaba taragadi kanaba amata fangdana chatkigani Allah ki Nabi sallallahu alaihi wasallam na hitok pirammi haina hadis ke leksing dalai aigi ummat singna Ramdhanul Mubarak ki tha asibu munna khanglabadi chahi chup Ramadan uhinningani atop Muhammad Allah gi Rasul sallallahu alaihi wasallam na asumna sahidok pirammi Ramdhanul Mubarak ki sawab asi yenglurabadi miyoi basingna chahi chupa Ramzan uhenba pamgani amasung matang amad Allah gi Rasul sallallahu alaihi wasallam na mimbar kakat pamatamda farishta singilu jingba makok Hajarat Jibrail alaihi salatu wasalam lengbirakuna badwa humkak miyoi basingi mathakta tawrammi hairiba badwa hum adugi manungdagi kanagumana Ramdhanul Mubarak ki tha si fanglaga masagi gunah sing ko kal haudriba adu taktumduna mangla sanu haiba sisu amoirammi masjid Allah gi Rasul sallallahu alaihi wasallam nasu yare haiduna amin haiki masisu yamna kiningai oiba khantabi yabo wafuma makhakhtangni adubu badwa asina hairibasi nasagi gunah lahu amasung jannat putalhu hai maram masina second khuding mak mamal leiraba tha asigi kanaba sing mapung phana labhuna nabagidamakta haujiktagi hauna yamna hagi sing namasigi thorang amadi routine samdokpatai nongmagi gunahgi thabak sing khara khara thadokuna amal da khara khara hingat an batai mobile da kana dabada matam manghan ba khara khara thadok batai tasbih gi istighfar gi pabandi thamna na bahuna batai kanagumagi maral sing kokpiduna sabar gi gun hingat an na bahuna batai kana dabawa sing taba ngangba amadi yengba haujiktagi hauna khara khara handhanduna mit nakong chin amadi haksangi atoppa kaya singbo chumna thamna na bahuna batai maruina tha asi Quran ga yamna mari lina tha mani Quran gi mapok thani maram maduna tha asida Quran ni yamna sonduna Quran gi mapok palan tauna na bawakhal thamgadabani amasung Ramdhanul Mubarak ta Quran kayarak khatam tawge haina khanbano haiba adu hojiktagi hauna plan tawduna thamgadabani Quran sonba hitriba sing Quran hauzik tamhogadabani amasung tajwid ka loinana Quran sonnana bawakhal thamgadabani amasung Quran gi artha sing paduna Allah na ikoida kari hairi haiba adu khangnana bahonagadabani masigi damak haujiktagi hauna nongmagi page khara khara sonba hoba amasung hanadagi changnaini sonbiri bichil inaw singna khara khara hengat hannaba wakhal thamgadabani masiga loinana ahenba nafal namaz sing sonbagi hainabi thamduna namaz gi magun namadi mahau khangba haqiqat oiba namaz adu sonba ngamnana bahonnagadabani amasung phajaba lamchat amadi wakhal lon leiting oiduna ningthiraba tha asibu palan taunanabagi damak haujiktagi hauna leitalaira singda sadaqa tawduna makhoi ga tona tinaraga picture onjaba amadi phajaba lamchat hapchinnaba honnagadabani aigumbana Ramdhanul Mubarak ki masing thingamdraba matik magun sing suna haizabadi tiknati Allah Rabbul Alamin nay khoi pumna makpu Ramdhanul Mubarak ki tha hanna hanna fanghan biduna mahaki habib thoibagi taring qada mapung fana tha asibo palan tabang han bisan